Hai marupsa ngasi kitang vlog semjarak ke khokandang da ichan nupi gi yum da chatli chak chaba loiraga hojik magi hingon da lakpani magi hingon ke amuk phajabra amarak kitang ulcharak ke yengbiu ko asina yengbiu sina Korean hangam si yamkhrabani si khajik-tang sida phajaba hore mathang do oina aduga sina chanam ni yengu si chanam sina aigi nupi ni yengbiu si hojik ngangbado masu thabak suba lakpani somdana ichan nupi leire si laugi mapu laugi hingon gi mapu ni si chanam si ucharak ke yengu si makai si phajadro guys yengbiu chan nupi na chanam si churi ani sembani sangna si chahi ama chanangai dum leirani si makai si churi mari ni hai mana hari si aduga asom sina pias leire pilaudo aduga sina hawai mubi leire aduga hangam mana pakpa leire aduga kwai digi interesting ama yengo hojik matam sida chugujak su horam khre yengo chugujak su pan ba horam me sineba yamuk phajai adu si makai si chanam ngaktani pias ngaktani pilau aduga somda leire a gobi mana khoji yengo guys kana hingon yengbada interest leibage kitang comment tawbirao aduga somdana leire kalen thabi thaba hore si kalen thabi ngaktani haye somdana kalen thabi ni aduga somdana ikhoigi hawai ni maitai maronda kari kawe ba mami renu as loire he ekhoi khunda iche renu ma leiko maagi maming nattaba sidi hawai gi maming ni haye renu kawi haye maitai maronda ni si makai si yengu si hojik semba hore magi kare sira makhong horen kanangai magi mara natti mayam natte aduga somna ibaina si mana mathang phaba wa hojik khiraga leiri hakum gi apat pkhoi ga tongan thamlaga somna la yenglo hei bai sagum loina patan phe yadre do hojik si haurabani thabak si somda hingon si kitang yenghalaki ada ima leire matomda hangam si phoidok laga leye mana haye imana aibu namdradi yararoi haye ima si khara nambi kige si imana hangam phoidali si karam hangam do si hangam mayam si yengo ichan nupi gi hingon si yam phai he hangam si yengo imana hojik phoiraga leiri chanangai ni yonnangai ni aduga sina kalen gi hawai ni haye hojik champut hawai sina aduga sina hawai truck su chaure si hawai truck su chare yam chaurabani maku chabi ni haye si aduga sita kitang sing kitang lei si so sina rasma ni yengbiu si hawai rasma di yam vitamin leiba khoiduni ko si su lei aduga somdana pathigom yengu si patikom kayamuk phajai yengu si patikom si makai si patikom kana patikom pambage lao si hingonda pige lao aduga si mairen su hauba haure mairen su tha ani gumba leire di chaba yarani yengu si hawai ekhoigi hangam mana si kayam phajai ekhoigi chanupi gi manakta thaba khoidune dugi asidasu chanam churi ani leire si macha sini guys chanupi gi hingon da lakpasi yam nungai moi si loina thabak tikali chanupi ga bhai si moini ne thabak suri si palak pakanda chaurak pakanda khodi dum chari bini si hojik ma pan sat pa hore hawai mubi si sina tilau macha male si mal oibni si tilau macha khoi sini yengu si tilau macha bora da ngauraga happa yam haubni ima si hangam si hekpa loidri longthokpa loidri kyamu yam khra bage yame he khoigi ima si yengbi si hangam loina longthok laga lei hojik si hingon
ꯑꯩꯈꯣꯏ ꯀꯔꯤꯁꯤꯔ ꯍꯋꯥꯏ ꯃꯥꯒꯤ ꯌꯦꯟꯇꯤ ꯑꯌꯥꯝ ꯍꯩ ꯌꯦꯟꯇꯤ ꯃꯌꯥꯝ ꯃꯌꯥꯝ ꯀꯥꯅꯉꯥꯏ ꯁꯦꯝꯂꯤꯕꯅꯤ ꯍꯧꯖꯤꯛꯁꯤ ꯍꯧꯔꯕꯅꯤ ꯊꯥ ꯑꯃ ꯑꯅꯤꯒꯤꯗꯃꯛꯇ ꯊꯥ ꯑꯍꯨꯝꯗ ꯆꯥꯕ꯭ꯔꯥ ꯍꯋꯥꯏꯁꯦ ꯑꯣ थाखीगे एप्पल चाखीगे सेम पूरे ऐसी एप्पल चाना ऐसी फैशन शो बुक लाख पनि फैशन शो हैन फैशन शो लाख पनि है एप्पल चाखीगे Bro, apple sabu ko yung biro. Hanggam mayam, lathok laga lakhe. Hinggon si yeng bayam nungai. Sida laikai disu hinggon mayam tawi do kumsi gi hinggon si yamna phai guys ngasi gi vlog si phau loisin jirage subscribe tawbiu like tawbiu bye bye